Wari asi South Africa gi yamna maming leiba suthang kaya gi mamangdagi linerakpa Phunga Wari amani. Tabiriba singi maraktasu hana tabikhiba pabikhiba yauramgani. Ai isamaknasu wari asibu lamdam asigi leihauda sunanaba wahay wata khajik semdok semjin tawjay. Masigidamak pumnamakna ngakpigani. Loinana channel asibu nungsibiba singna comment thambiramu. Haujik lanthokjari Suras athokpamki khoida nungsi panthung KHONGAONABI. Thaina mamangaida kha thangba Africa gi Aryama kauba ningthau panba khungang ama leiramme. Hariba khungang asida sahi 13 khaktangai jaribi leisabi masa ama leiramme. Mahaki maming Juri kauramme. Nupi masa asigi kusu kulai lam yaubini. Misna animaksu yarau sajibu ngamjabini. Masigi mathakta matam suppa harau mumon tawduna nokphet tawba amasung mawahi khonjel tappi laisi leithonbini. Juri ki mapabung lamdam adugi khwaidagi sadanba haiba timenta langba amadi lirungten kapagi mahida makhut chumbagi damak ningthaugi manamathum phangkhraba miyoini. Aduga juri ki mama adu lamdam adugi Naat ki sahek saidada khonjel nungsibada maming leibi nupini. Imung adu makhoi ahumdang oibana saba thakpa watana nunga yaibi marang kaina leiba imung ama oiramme. Juri ki khwaidagi naknaba mari mata hairagadi mapabunga pokminaba makhura ama yum thangnana lei. Mahaki makhura su juri ki mapabungi manang nupani mabuk mapauk pharamme. Juri busu khwaidagi hena luna tawjaba miyoini. Juri gi makhura asigisu masa ningol ama poklamme. Mahaki mamingna kyara kauramme. Kyara di juri dagi hena muramme. Adubu yengbada marasi kharadi adum mareiramme. Khonjel su yamna yaklamme. Mahakna mi amatabu singthaba leiramde. Wangang kamjau hunbini. Masada minungsi haiba matau amata yaude. Masana sakyeng ningselda yengjaraga khwaidagi masak matau phajabini khanjaramme. Piklingaidagi hauna masana masabu ningthau masanupa Rajkumarda luhongduna Arya Malaibaki Maharani oiba haibasi mahaki manglan ama oiramme. Matamgi khonglei matung inna yumthangna duna leiminariba masin manau animak leisabi mapung marai pharaklamme. Jurina leisabi pharakpagi matausidi kariga sangdamna rune. Mahakumna phajabi khungang aduda ani suramde. Adugi sumathakta mahaki sagwandaba matau matam supa khoirum momon minok ahal laman masak khangna maru lukna sasabi oibana mahaki maramda khungang aduda singthanaramme. Aduga masigi ona tainavada kyara nongmagi tamthiba helaklamme. Haibadi mi khatnaganba matau suktok paithokpa tola taraba laireba misingbu Karemnabana mahaki masad oiraklamme. Masigi sauraba maramdi kyaragi apokpi mamana masabu ka hena nungsibana masabu asum arangi maramda nongmata masina aphabani masina tauroidabani haibagi sumthokpiba tauramde. Hena tongsinduna mayai kabi haibadi tauningbata tau haibagum yengduna leithoklamme. Masini kyarana nongmagi maramsatta minungsi yautabi oirakpagi maram. Nongmadi jurina mayumgi chak ising thongnanaba yamna kanna hotnaringaida leikaigi miyoi amakhak laklaga hairamme. Madudi mahaki apokpi lambigi khudongthiba thodok amada leikhidre haina tamlamme. Paudamdu tavada juri leimai thakta haithakiramme. Mahakna lausing lakpa mitkupta mahaki makhurana themjinduna hairamme. Juri Isagi laibakse onthokna thikre thako. Isagi matau si ubada natona karamna yenglasige. Adubu sembiba mahaki thawin sinbu aikhoina karamna thinglugadawribano. Ka hena wagano. Isagi damakta itona isau sauna leiribasidi. Nahaki nandomsa nanaw nupi kyarasu leiri. Aikhoi punna hingminaragadabani. Asumna khanghaudana Juri ki ahal laman leikhidravada mahak makhuraga punna leiminakiramme.
Zuri mahusana yumgi kupnom sakthong phoksu masu tana tawjabi nupi masa oibana makhuragi da leiraba matungda ayuk anganbadagi hauduna sumang thelong waisit lamseng tawramme kolik wairam senglamme madu loiraga mayamgi sak insang thongjeramme hairiba ayuki saklen thongba loiraba matungdani kyara amasung madomza yakairakadoribasi kyara hairiba manaunupi asi hauna lonchat yaudabini wahai wata hautabini mahakna mase zuribu ise kaubagi mahutta maming adum kauramme zurida mahakna maming kaubasi mamana semto u hairabasu mahakna adum khumme zuri haiba nupisi mahakka pokminaba natte saidang bini haina irai laina khumme mahakki paukhumda mamana noksaramme zurisu manau nupigi matau khangi adum momon noklamme numit khudingi ayukki saklen loikraba matungda zurina makhoi mayamgi lukhak sagum sengba madu loiraga mayamgi phisu phijam tawramme matamasida mahak matomta nungsiba isai kaya ngangjaramme isai singadu kayamuk yamna phajabage haibada manakta horamba upalda tongliba usek waya pumnamak nungsina magi akoivada khonglaklamme masigumba matauda zurigi thamoigi awaba pumnamak kokjaribani mahakna yumgi thabak suba nombada isai sakpa uraga kyarana hairamme zuri nahaki isai do taningde sakya hairaga alam hangdara karino satlaga sakluro isege kyara isena isai khajik khajik ngangbasina awaba pothari banine adu oirabasu imungse aina yadaba thabak amata tauba yaro yengu nangna isai hek sakpaga usek waya pumba khonglibase nametu udro taningdi hairibasini matamasida makhura laklaga hairaklamme kyara nasiena sumna isai sakjabasi nangna sauribadubu kari chanaribage mahakti itai malaudana makhonsu yamna nungsiribani kyarana mapada hairamme nahakina sanupi chawbokse nahakna yamna kankhatli aigi khonjeldi mangondagi taba natte sakpidabagi wani masi hairaga kyarana mahakki ahuba khonjelda isai saklamme khudakta makhoigi haudong masadu khangprek khangduna senkheiramme masida sunatte upalda tonglamba useksing brang paikheiramme madu ubada zuri amasuk makhura yamna hauna noklamme makhoigi matauda madomsa thoraklaga chairamme karino nakhoibo isanupi kyarada asuk yangsilibasibo asuk phajana sakliba isai asibo numit asigi thodoktu karisu natrabasu kyarana masebu yamna nungsidaba henjelaklamme karigumba matamda zuri amasung kyara kaithelda potchai leiba sapminaramme makhoi ani ubada miyamna hainai yengun he zuri gi saktamsi lairembigum phajada mahakum ningthibi sidi lamdam asigi sakagi rani oiraga matik sagadabani saka haibasi makhoi gi londa ningthaubu khangnai wafamdu tavada zuri tuminna momon noksaramme adubu kyarana khalli masigi minai nubisiga chatminabasi aigi ikai khumnaba pumnamak mangle hanadagi phajaduna lairibi aibu makhoina minai nupi asiga sangdamnaba saine masigi nupi asina aibu nongma khoidau sikpa helhalli asumna khaladuna khumlaklamme nakhoi nathau leitrabaro aikhoibu yengduna ta lairiba asibo miyamdu wa makha takhidre mayom yauraga kyarana zuribu mayomdagi mapan thokpa yaroi haina kihalamme nongmadi ayagi khungangadugi sakagi paujel ama lauthoklamme madudi sakagi amata poksaba rajkumargi nupi khanbagi thorom ama pangthuklagani hairamme hariba thorom asi laurok pantha loireba matung numit humni supna pangthokani maramasina lamdam aduda leiriba leisabising leijabi thaduna ketharaga rajkumarga loinana real dan hariba jagoidu sagadabani leisabi pakhangsing biltong mathel saminagani biltong hariba mathelsi makhoina yamna pamnaba akangba saga mana masinga punna phutlaga thongba ahawba mathel amani sakagi paujel tarubada kyara haraubana loikre mahakna
ꯄꯨꯟꯁꯤꯗ ꯃꯁꯤꯒꯨꯝꯕ ꯇꯥꯟꯖꯥ ꯑꯃ ꯉꯥꯏꯗꯨꯅ ꯂꯩꯖꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯃꯥꯗ ꯍꯥꯏꯔꯝꯃꯤ, ꯏꯃꯥ, ꯁꯥꯀꯥꯒꯤ ꯄꯥꯎꯖꯦꯜ ꯇꯥꯍꯧꯕ꯭ꯔꯥ? ꯑꯩꯁꯦ ꯍꯟꯗꯛꯇꯤ ꯔꯥꯖꯀꯨꯃꯥꯔꯒ ꯖꯒꯣꯏ ꯁꯥꯔꯒꯅꯤ꯫ ꯃꯍꯥꯛꯅ ꯑꯩꯕꯨ ꯎꯕꯗ ꯅꯨꯡꯁꯤꯕꯅ ꯉꯥꯎꯒꯅꯤ, ꯅꯠꯇ꯭ꯔꯅꯦ? ꯃꯃꯥꯅ ꯈꯨꯝꯃꯤ, ꯀꯔꯤꯒꯤ ꯉꯥꯎꯗꯅꯤ? ꯅꯪ ꯃꯨꯛ ꯐꯖꯕꯤ ꯈꯨꯜ ꯑꯁꯤꯗ ꯑꯅꯤ ꯁꯨꯗꯦ, ꯏꯃꯥꯅ ꯈꯪꯉꯤ꯫ ꯃꯈꯣꯏ ꯃꯃꯥ ꯃꯆꯥꯒꯤ ꯋꯥꯔꯤ ꯇꯥꯔꯤꯕ ꯃꯄꯥꯕꯨꯡ ꯅꯣꯛꯂꯒ ꯍꯥꯏꯔꯛꯈꯤ, ꯑꯩꯒꯤ ꯏꯆꯥ ꯀ꯭ꯌꯥꯔꯥꯁꯨ ꯐꯖꯩ, ꯑꯗꯨꯒ ꯏꯆꯥ ꯑꯍꯜ ꯖꯨꯔꯤꯁꯨ ꯐꯖꯩ꯫ ꯑꯗꯨꯅ ꯀꯨꯝꯍꯩ ꯑꯁꯤ ꯅꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯌꯥꯎꯃꯤꯟꯅꯒꯗꯕꯅꯤ꯫ ꯀ꯭ꯌꯥꯔꯥꯅ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯈꯨꯝꯃꯤ, ꯄꯥꯕꯨꯡꯅ ꯍꯥꯏꯔꯤꯕꯁꯤꯕꯨ ꯖꯨꯔꯤꯕꯨꯁꯨ ꯌꯥꯎꯍꯟꯁꯤꯅꯤꯅꯦ? ꯌꯥꯔꯣꯏ, ꯃꯁꯤꯗꯤ ꯃꯤꯅꯥꯏ ꯑꯃꯒꯤ ꯃꯊꯧ ꯅꯠꯇꯦ꯫ ꯃꯍꯥꯛꯇꯤ ꯌꯨꯝꯒꯤ ꯊꯕꯛ ꯁꯨꯕ ꯅꯣꯝꯕ ꯌꯥꯝꯅ ꯄꯥꯝꯖꯕꯅꯤ꯫ ꯌꯨꯝꯗ ꯅꯩꯁꯤꯟꯗꯨꯅ ꯑꯗꯨꯝ ꯂꯩꯖꯁꯅꯨ꯫ ꯃꯄꯥꯅ ꯍꯥꯏꯔꯝꯃꯤ, ꯍꯣꯏꯅꯦ, ꯃꯍꯥꯛꯇꯤ ꯌꯨꯝꯒꯤ ꯊꯕꯛ ꯏꯟꯈꯥꯡꯁꯨ ꯃꯀꯨꯞ ꯃꯇꯥ ꯂꯣꯏꯅꯃꯛ ꯉꯝꯃꯤ꯫ ꯇꯧꯊꯣꯔꯛꯄ ꯊꯕꯛꯁꯨ ꯃꯆꯨ ꯇꯥꯏ꯫ ꯀꯔꯤꯒꯨꯝꯕ ꯂꯥꯏꯕꯛ ꯐꯗꯨꯅ ꯁꯥꯀꯥꯅ ꯅꯣꯏ ꯑꯅꯤꯒꯤ ꯃꯅꯨꯡꯗ ꯑꯃ ꯃꯃꯧ ꯑꯣꯏꯒꯦ ꯍꯥꯏꯔꯛꯂꯕꯗꯤ ꯑꯩꯒꯤꯗꯤ ꯂꯥꯏꯕꯛ ꯐꯕꯅꯤ꯫ ꯃꯄꯥꯒꯤ ꯋꯥꯐꯝ ꯇꯥꯔꯒ ꯃꯃꯥꯅ ꯍꯥꯏꯔꯛꯈꯤ, ꯅꯨꯄꯥ, ꯁꯣꯝꯗ ꯑꯃꯨꯛꯇ꯫ ꯅꯍꯥꯛꯀꯤ ꯆꯥꯎꯕꯣꯛ ꯅꯆꯥꯅꯨꯄꯤꯁꯦ ꯃꯤꯁꯨꯝ ꯂꯩꯋꯥ ꯍꯩꯕꯒꯨꯝ ꯇꯧꯏꯅꯦ꯫ ꯑꯗꯨꯅ ꯃꯍꯥꯛ ꯌꯥꯎꯔꯨꯔꯕꯗꯤ ꯏꯆꯥꯅꯨꯄꯤ ꯀ꯭ꯌꯥꯔꯥꯒꯤ ꯄꯨꯟꯁꯤꯒꯤ ꯃꯪꯖꯔꯤꯕ ꯃꯪꯂꯥꯟꯁꯦ ꯀꯥꯏꯕꯁꯨ ꯌꯥꯏ꯫ ꯑꯗꯨꯅ ꯌꯥꯎꯍꯜꯂꯒꯨꯝꯁꯤ꯫ ꯍꯦꯔꯥ ꯃꯃꯥ, ꯅꯪꯁꯨ ꯅꯆꯥꯅꯨꯄꯤꯒꯤ ꯋꯥꯈꯜ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ꯫ ꯑꯩꯒꯤꯗꯤ ꯏꯆꯥ ꯑꯅꯤꯃꯛꯁꯦ ꯆꯞ ꯃꯥꯟꯅꯅ ꯅꯨꯡꯁꯤ꯫ ꯅꯣꯏꯅ ꯍꯦꯛꯇ ꯍꯦꯟꯖꯤꯟꯅ ꯐꯠꯇꯕ ꯃꯇꯧ ꯇꯧꯒꯅꯨꯀꯣ꯫ ꯅꯨꯃꯤꯠ ꯑꯁꯤ ꯃꯈꯣꯏ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥꯃꯔꯨꯝ ꯁꯥꯟꯅꯔꯝꯃꯤ꯫ ꯏꯃꯨꯡꯗꯨ ꯀꯣꯏꯔꯥꯡ ꯂꯥꯡꯂꯝꯃꯤ꯫ ꯃꯃꯩꯊꯪꯗ ꯖꯨꯔꯤꯕꯨꯁꯨ ꯖꯒꯣꯏ ꯌꯥꯎꯕ ꯍꯥꯏꯕ ꯋꯥꯐꯝꯗ ꯇꯥꯔꯦ꯫ ꯃꯔꯝꯗꯤ ꯃꯈꯨꯔꯥꯅ ꯖꯨꯔꯤꯕꯨ ꯖꯒꯣꯏ ꯌꯥꯎꯍꯟꯗ꯭ꯔꯕꯗꯤ ꯀ꯭ꯌꯥꯔꯥꯁꯨ ꯌꯥꯎꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯐꯤꯔꯦꯞ ꯂꯧꯕꯒꯤ ꯃꯔꯝꯅꯅꯤ꯫ ꯖꯨꯔꯤꯅ ꯖꯒꯣꯏ ꯌꯥꯎꯈ꯭ꯔꯕꯗꯤ ꯔꯥꯖꯀꯨꯃꯥꯔꯅ ꯖꯨꯔꯤꯕꯨ ꯁꯣꯏꯗꯅꯃꯛ ꯄꯥꯝꯈꯤꯅꯤ ꯍꯥꯏꯕꯁꯤ ꯃꯗꯣꯝꯆꯥꯅ ꯈꯪꯉꯤ꯫ ꯖꯨꯔꯤꯒꯤ ꯐꯖꯕ ꯁꯛꯇꯝ ꯃꯤꯌꯥꯝꯅ ꯁꯣꯟꯅꯩ ꯍꯥꯏꯕꯁꯤꯁꯨ ꯃꯍꯥꯛꯅ ꯈꯪꯉꯤ꯫ ꯃꯔꯝ ꯑꯁꯤꯅ ꯀꯔꯤ ꯇꯧꯔꯒ ꯊꯕꯛ ꯑꯁꯤ ꯅꯥꯊꯩꯁꯤꯒꯦ ꯍꯥꯏꯅ ꯈꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨ ꯀꯣꯅꯨꯡꯒꯤ ꯀꯨꯝꯍꯩ ꯍꯧꯕ ꯅꯨꯃꯤꯠꯅꯤ꯫ ꯂꯝꯗꯝ ꯑꯗꯨꯒꯤ ꯂꯩꯁꯥꯕꯤꯁꯤꯡ ꯐꯤꯔꯣꯜ ꯋꯥꯏꯕꯅ ꯋꯥꯏꯕ, ꯂꯩꯕꯅ ꯂꯩꯕ, ꯀꯦꯕ ꯍꯣꯠꯅꯕꯗ ꯈꯥ ꯋꯥꯡ ꯆꯦꯟꯅꯗꯨꯅ ꯆꯥꯛ ꯆꯥꯕ ꯐꯥꯎꯕ ꯀꯥꯎꯅꯔꯦ꯫ ꯖꯨꯔꯤꯗꯤ ꯍꯥꯟꯅꯒꯨꯝ ꯉꯟꯇꯥ ꯍꯧꯗꯨꯅ ꯌꯨꯝꯒꯤ ꯊꯕꯛ ꯄꯨꯝꯅꯃꯛ ꯂꯣꯏꯁꯤꯟꯖꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯗꯣꯝꯆꯥꯅ ꯍꯥꯏꯔꯛꯈꯤ, ꯖꯨꯔꯤ, ꯉꯁꯤꯗꯤ ꯏꯟꯗꯣꯝꯆꯥ ꯌꯨꯝꯒꯤ ꯂꯥꯏ ꯈꯨꯔꯨꯝꯕ ꯅꯨꯃꯤꯠꯅꯤ꯫ ꯑꯗꯨꯅ ꯅꯍꯥꯛ ꯃꯐꯝꯁꯤꯗꯒꯤ ꯃꯥꯏꯜ 10 ꯆꯠꯂꯒ ꯂꯩꯕ ꯁꯦꯗꯣ ꯇꯨꯔꯦꯜꯗꯒꯤ ꯏꯁꯤꯡ ꯄꯨꯟ ꯑꯃ ꯁꯣꯛꯂꯨꯆꯣ꯫ ꯍꯥꯏꯔꯤꯕ ꯇꯨꯔꯦꯜꯗꯨꯒꯤ ꯏꯁꯤꯡꯗꯣ ꯈ꯭ꯋꯥꯏꯗꯒꯤ ꯑꯁꯦꯡꯕ ꯏꯁꯤꯡꯅꯤ꯫ ꯏꯟꯗꯣꯝꯆꯥ, ꯏꯁꯤꯡꯗꯨꯕꯨꯗꯤ ꯑꯩ ꯁꯣꯛꯆꯔꯨꯒꯦ꯫ ꯑꯗꯨꯕꯨ ꯃꯤꯌꯥꯝꯅ ꯍꯥꯏꯅꯩ, ꯁꯦꯗꯣ ꯇꯨꯔꯦꯜ ꯍꯥꯏꯕꯗꯨꯗꯤ ꯑꯁꯤꯕ ꯊꯋꯥꯏ ꯀꯌꯥꯒꯤ ꯂꯩꯐꯝꯅꯤ ꯍꯥꯏꯅ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯇꯥꯛꯄꯤꯈꯤ꯫ ꯑꯗꯨꯅ ꯏꯟꯗꯣꯝꯆꯥ, ꯑꯩ ꯏꯇꯣꯝꯇ ꯆꯠꯄꯗꯣ ꯀꯤꯖꯩꯌꯦ꯫ ꯍꯩ, ꯇꯨꯃꯤꯟ ꯂꯩꯌꯨ, ꯇꯥꯅꯤꯡꯗꯦ꯫ ꯇꯨꯔꯦꯜꯗꯨꯗ ꯅꯃꯥ ꯅꯄꯥ ꯑꯁꯤꯕꯗꯣ ꯊꯦꯡꯅꯒꯅꯤ ꯀꯤꯕ꯭ꯔꯣ? ꯏꯁꯤꯡ ꯁꯣꯛꯂꯨꯆꯣ ꯍꯥꯏꯔꯕꯗꯤ ꯁꯣꯛꯂꯨꯆꯣꯗꯅ꯫ ꯃꯍꯥꯛꯀꯤ ꯂꯩꯈꯤꯗ꯭ꯔꯕ ꯑꯄꯣꯛꯄ ꯑꯄꯣꯛꯄꯤ ꯄꯟꯗꯨꯅ ꯍꯥꯏꯔꯛꯄ ꯃꯗꯣꯝꯆꯥꯒꯤ ꯋꯥꯐꯝ ꯇꯥꯔꯒ ꯖꯨꯔꯤ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯝꯃꯤ꯫ ꯄꯥꯝꯕꯩ ꯂꯩꯇꯗꯨꯅ ꯄꯨꯟ ꯄꯥꯏꯗꯨꯅ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤ ꯖꯨꯔꯤꯅ ꯁꯥꯀꯥꯒꯤ ꯖꯒꯣꯏ ꯌꯥꯎꯔꯨꯅꯕ ꯍꯥꯏꯗꯨꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯄꯥꯕꯨꯡꯅ ꯄꯤꯕꯤꯔꯝꯕ ꯈꯨꯖꯤ ꯑꯃꯈꯛ ꯁꯤꯖꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯈꯨꯖꯤꯁꯤ ꯑꯆꯝꯕ ꯈꯨꯖꯤ ꯅꯠꯇꯦ꯫ ꯃꯌꯥꯏꯗ ꯑꯔꯪꯕ ꯇꯝꯐꯥ ꯊꯤꯜꯂꯤ꯫ ꯌꯦꯡꯕꯗ ꯊꯋꯥꯟꯃꯤꯆꯥꯛꯀꯤ ꯃꯇꯧꯒꯨꯝ ꯏꯔꯪ ꯂꯪꯅ ꯐꯖꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯈꯨꯖꯤꯁꯤ ꯃꯇꯝ ꯑꯃꯗ ꯃꯄꯥꯕꯨꯡꯅ ꯁꯥꯗꯥꯟꯕ ꯆꯠꯄ ꯃꯇꯝꯗ ꯑꯆꯧꯕ ꯁꯥ ꯐꯥꯕ ꯉꯝꯕꯒꯤꯗꯃꯛ ꯁꯥꯀꯥꯅ ꯄꯤꯕꯤꯔꯝꯕ ꯃꯅꯥ ꯃꯊꯨꯝ ꯑꯃꯅꯤ꯫ ꯏꯆꯝ ꯆꯝꯕ ꯃꯤꯑꯣꯏ ꯑꯃꯠꯇꯅ ꯁꯤꯕ ꯌꯥꯕ ꯈꯨꯖꯤ ꯅꯠꯇꯦ꯫ ꯖꯨꯔꯤꯅ ꯈꯨꯖꯤ ꯑꯁꯤꯃꯛ ꯃꯄꯥꯕꯨꯡꯒꯤ ꯑꯔꯣꯏꯕ ꯅꯨꯡꯁꯤ ꯈꯨꯗꯣꯜ ꯑꯣꯏꯕꯅ ꯃꯄꯥꯕꯨꯡꯃꯛꯅꯤ ꯈꯟꯖꯗꯨꯅ ꯆꯦꯛꯁꯤꯟꯅ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯖꯕꯅꯤ꯫ ꯃꯔꯝꯗꯤ ꯈꯨꯖꯤ ꯑꯁꯤ ꯀ꯭ꯌꯥꯔꯥ ꯑꯃꯗꯤ ꯃꯗꯣꯝꯆꯥꯅ ꯎꯈꯤꯕ ꯊꯣꯛꯂꯕꯗꯤ ꯃꯍꯥꯛꯀꯤ ꯑꯣꯏꯕ ꯐꯪꯂꯣꯏ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯪꯂꯝꯃꯤ꯫ ꯇꯧꯕꯇꯕꯨ ꯁꯥꯀꯥꯒꯤ ꯖꯒꯣꯏ ꯌꯥꯎꯕ ꯅꯨꯃꯤꯠ ꯑꯣꯏꯕꯅ ꯈꯨꯖꯤ ꯑꯁꯤ ꯄꯨꯊꯣꯛꯇꯨꯅ ꯁꯤꯖꯔꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯅꯤꯡꯕ ꯀꯥꯏꯕꯗꯤ ꯀꯔꯤꯗ ꯑꯃꯨꯛ ꯍꯥꯏꯔꯨꯅꯤ꯫ ꯀꯞꯅ ꯀꯞꯅ ꯎꯃꯪꯒꯤ ꯂꯝꯕꯤꯗ ꯁꯦꯗꯣ ꯇꯨꯔꯦꯜꯒꯤ ꯏꯆꯦꯜ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯎꯃꯪꯗꯨ ꯀꯅꯥꯒꯨꯝꯕ ꯇꯥꯏꯕꯪ ꯃꯤ ꯑꯃꯠꯇ ꯆꯪꯅꯗꯕ
mayamna kinaba mafam amani. Asum matomta kina sangsinba haurakpada mahakki matungda kanagumba amana satpagi akangba unada netlubagi prek haiba makhol tarakki. Khonjel du tabada yamna kina tunghanna yenglamme. Adubu kanasu uramde. Aroibada mahak kaplamme. Masinda isor sonjaramme. Kaina thangda sedo turel yaurabada pun puthokduna ising soklingaida tunglomdagi prek lauba makhol amuk tarakki. Mahak akiba pumnamak phajinjaduna lauramme. Saudaba nahak kanano laibak thibi pu pang sudrabi aihakpu kihalaga nahaki tongjaba karino nahakna ngamlabadi imangda thoraklo. Masi haiduna kaplingaida mongsong amagi marumdagi kyara thoraklaga hairamme. Juri, nahak ngasidi warauba yade. Aigi khutta siba tare. Manaw nupigi khonjel tabada jurina yangthoraklaga hairamme. Kyara, nahakla ngasaidagi aibu kihalibase. Nang oiramba yamna phare. Aidi nahak lakpase yamna nungaire. Yumda satlasi. Ngaiko. Wakhaldo yamna phakino. Aigise nangbu losinba laklibane. Kyarana ngasaidagi lotlaga tunglomda utup ama pairambadu puthoraklamme. Isegi Kyara, nahak adumna tawgano. Utuptuna aibu kalabadi ai kari oine. Juri, masi pumnamak nangna thoanjabane. Nahak ngasidi siba soireroi. Kyara, aina inauda kari lankrabage. Lalabasu aibu ngakpiyo. Kyara hauna noklamme. Amasung mamit paina yenglaga hairaklamme. Nahak laibana aigi phajababu miyamna karemnabi. Nahakki nungsiba khonjelna pumnamakna nangbuta nungsi. Nahakna kuchu kumen phajabana seliba makhai paksaba hele. Masigumba magul mayamasina aigi punsida nahakna khurau oi. Kadaidagi phajaba khujino. Nang huranbira. Adugumba thawar misakum phajaba khuji. Nangumbana mapu oibana tikla. Madu hana pira'u. Kyara nate. Khuji asidi aigi laikhidraba pabungi aroiba khudolni. Masina taba oirabadi aina karigi piroi. Aibu ngakpiyo. Kyara na khudakta chensillaga jurigi makokta utupna thommi. Saina aduna ayo ima lauramlaga mahak wakhal loksing mangkhre. Mamita masen marang urammi. Laimaida tapna tukhiramme. Aduga mahaki khuji adusu Kyarana munkiramme. Masida sunatte Kyarana yamna minungsi haitana juribu makong ani paiduna soro singlaga loksap amada thadakhre. Aduga hauna noklaga hairamme. Laibak saubi juri nahak nungaina sihoro ko. Asomdana Aryama khulgi laisabi singna sakagi kumhai yaunanaba laijabi thaduna ketharaduna sangu yaunaraklamme. Laisabi ayambana ayakpa masugi phizol setlamme. Makhoina sauraba lampak aduda awangba khuning wangbi khongup tongladuna sathek kaya saramme. Asomdana sedo turelgi loksapta inthabiramlaba jurigi haksangda ayingba isingna yairabada wakhal loksing laklamme. Mahak loksap adudagi kakhatnanaba honajaramme. Adubu laithak yauna kakhatba ngamdraduna mahakbu kanbiyu. Mahak siba pamde haiduna araibi thaduna law khonglaga kaplamme. Mahakki mitkap mirau kholtana pumnin nilabada umangda lairiba usek sangu paithoraktuna koirei leiduna pairamme. Oirakliba ahongba matau asida sedo turelgi irol nungdagi taibang migi saktamda isingna saba saktam ahum khak thoraklamme. Ahanba isingi lairembiduna hairakhi. Karino ngasi asibo umangi ayingba saktam asibu thugari basi kanano. Ani suba lairembina hairamme. Yengo nupi masa ama loksapta yanduna lairene. Ahum suba lairembiduna hairamme. Nupi masa asidi asumba satpi sakhenbi jurine. Manaw nupina mahakpu sirasanu haina hundoklambanine. Ahanba lairembina hairamme. Adu khanglaga nakhoina ngasaidagi angang asibu kanbidribadi karigino. Lairembi ani suba amasung ahum subiduna hairamme. Aikhoidi nahaki yathang ngaijabani. Pharene.
ꯑꯗꯨꯗꯤ ꯃꯅꯥꯎꯅꯨꯄꯤꯗꯨ ꯀꯔꯤ ꯆꯩꯔꯥꯛ ꯄꯤꯁꯤꯒꯦ? ꯑꯅꯤꯁꯨꯕꯤꯅ ꯍꯥꯏꯔꯝꯃꯤ, ꯀꯨꯝꯍꯩꯗꯤ ꯅꯨꯡꯉꯥꯏꯔꯛꯈꯤꯅꯤ꯫ ꯍꯨꯔꯥꯟꯕꯤꯗꯨꯅ ꯈꯨꯖꯤ ꯑꯃ ꯖꯨꯔꯤꯗꯒꯤ ꯃꯨꯟꯗꯨꯅ ꯄꯨꯕꯤꯈ꯭ꯔꯦ꯫ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯀꯤ ꯃꯣꯡꯐꯝ ꯑꯣꯏꯔꯒꯅꯤꯗꯣ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯍꯨꯝꯃꯛ ꯅꯣꯛꯃꯤꯟꯅꯔꯝꯃꯤ꯫ ꯑꯍꯥꯟꯕꯒꯤ ꯂꯥꯏꯔꯦꯝꯕꯤ ꯃꯀꯣꯛ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯅꯍꯥꯛ ꯇꯥꯔꯕ꯭ꯔꯥ? ꯑꯆꯨꯝꯕꯒꯤ ꯁꯛꯇꯝ ꯂꯥꯡꯂꯤꯕ ꯍꯦ ꯈꯨꯅꯨ, ꯅꯍꯥꯛ ꯆꯠꯂꯣ, ꯁꯥꯀꯥꯒꯤ ꯀꯨꯝꯍꯩ ꯌꯦꯡꯂꯨꯔꯣ꯫ ꯀꯨꯝꯍꯩꯗꯨꯒꯤ ꯄꯥꯎꯗꯝꯗꯨ ꯑꯩꯈꯣꯏꯗ ꯇꯥꯍꯜꯂꯨ꯫ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯂꯥꯏꯔꯦꯝꯕꯤ ꯑꯍꯨꯝꯃꯛ ꯏꯁꯤꯡ ꯑꯃꯨꯛ ꯑꯣꯟꯊꯣꯛꯂꯒ ꯏꯃꯥꯏꯗ ꯇꯤꯟꯈꯤ꯫ ꯌꯥꯊꯪ ꯐꯪꯂꯕꯗ ꯈꯨꯅꯨ ꯑꯉꯧꯕꯗꯨ ꯂꯩꯅ ꯂꯩꯅ ꯑꯃꯨꯛꯇꯪ ꯄꯥꯏꯔꯝꯂꯒ ꯑꯇꯤꯌꯥ ꯇꯝꯅ ꯋꯥꯡꯅ ꯄꯥꯏꯈꯠꯈ꯭ꯔꯦ꯫ ꯁꯥꯀꯥꯒꯤ ꯖꯒꯣꯏꯗꯨ ꯅꯪꯅꯅꯕ ꯀ꯭ꯌꯥꯔꯥ ꯍꯣꯕꯦ ꯍꯣꯕꯦ ꯇꯧꯗꯨꯅ ꯃꯌꯨꯝꯗꯒꯤ ꯃꯃꯥꯒ ꯂꯣꯏꯅꯅ ꯀꯣꯅꯨꯡꯗ ꯌꯧꯔꯛꯂꯝꯃꯤ ꯑꯃꯁꯨꯡ ꯖꯒꯣꯏ ꯁꯥꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯁꯥꯀꯥꯒꯤ ꯃꯆꯥꯅꯨꯄꯥ ꯔꯥꯖꯀꯨꯃꯥꯔꯒꯤ ꯃꯅꯥꯛ ꯅꯛꯅ ꯆꯪꯁꯤꯟꯗꯨꯅ ꯅꯨꯡꯁꯤ ꯃꯤꯅꯣꯛ ꯅꯣꯛꯁꯤꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯅꯤꯡꯊꯧ ꯁꯥꯀꯥꯅ ꯂꯥꯞꯇꯛꯅ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯌꯦꯡꯂꯤꯕꯒꯤ ꯃꯔꯝꯗꯤ ꯀ꯭ꯌꯥꯔꯥꯒꯤ ꯈꯨꯖꯤꯡꯗ ꯁꯤꯔꯤꯕ ꯊꯋꯥꯟꯃꯤꯆꯥꯛꯀꯨꯝ ꯂꯪꯂꯤꯕ ꯈꯨꯖꯤꯗꯨꯗꯒꯤ ꯊꯛꯇꯣꯔꯛꯄ ꯃꯉꯥꯜ ꯑꯗꯨꯒꯤꯅꯤ꯫ ꯁꯥꯀꯥ ꯀꯔꯤꯒꯨꯝꯕ ꯈꯔ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫ ꯁꯛꯍꯦꯟꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯕꯨ ꯑꯩꯒꯤ ꯑꯆꯥꯟꯕ ꯏꯅꯥꯏ ꯁꯥꯗꯥꯟꯕꯗꯨꯒꯤ ꯃꯃꯣꯝꯂꯣꯏ ꯑꯣꯏꯔꯤꯒꯗ꯭ꯔꯥ? ꯀꯔꯤꯒꯨꯝꯕ ꯑꯣꯏꯔꯝꯕ ꯊꯣꯛꯂꯕꯗꯤ ꯏꯃꯧ ꯑꯣꯏꯕ ꯄꯥꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯏꯕꯦꯝꯃꯁꯨ ꯑꯐꯥꯎꯕ ꯁꯩꯁꯛꯄꯤ ꯑꯃꯅꯤ꯫ ꯑꯩ ꯅꯤꯡꯁꯤꯡꯂꯤ ꯃꯍꯥꯛꯀꯤ ꯏꯁꯩꯗꯣ꯫ ꯁꯥꯀꯥꯅ ꯃꯍꯥꯛꯀꯤ ꯆꯤꯡꯅꯕ ꯋꯥꯐꯝꯁꯤ ꯃꯍꯥꯛꯀꯤ ꯃꯟꯇ꯭ꯔꯤꯁꯤꯡꯗ ꯇꯥꯟꯅꯔꯝꯃꯤ꯫ ꯃꯟꯇ꯭ꯔꯤ ꯑꯃꯅ ꯖꯒꯣꯏ ꯁꯥꯔꯤꯕꯤ ꯀ꯭ꯌꯥꯔꯥꯕꯨ ꯀꯧꯈꯠꯂꯒ ꯍꯪꯂꯝꯃꯤ, ꯏꯕꯦꯝꯃ, ꯅꯍꯥꯛꯄꯨ ꯀꯅꯥꯅꯣ? ꯁꯥꯀꯥꯅ ꯍꯪꯂꯤ, ꯅꯍꯥꯛꯀꯤ ꯑꯄꯣꯛꯄ ꯃꯇꯝ ꯑꯃꯗ ꯁꯥꯗꯥꯟꯕꯒꯤ ꯃꯍꯩꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯩꯕ ꯃꯅꯥ ꯃꯊꯨꯝ ꯄꯤꯈꯤꯕꯗꯨꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯔꯥ ꯅꯍꯥꯛꯄꯣ? ꯀ꯭ꯌꯥꯔꯥꯅꯁꯨ ꯃꯍꯥꯛ ꯃꯁꯥꯃꯛꯁꯤ ꯁꯥꯗꯥꯟꯕꯒꯤ ꯃꯃꯣꯝ ꯑꯗꯨꯅꯤ ꯍꯥꯏꯅ ꯈꯨꯝꯃꯤ꯫ ꯃꯤꯠꯀꯨꯞ ꯑꯁꯤꯗ ꯑꯆꯨꯝꯕꯒꯤ ꯁꯛꯂꯣꯟ ꯂꯧꯔꯤꯕ ꯈꯨꯅꯨ ꯑꯗꯨ ꯄꯥꯏꯊꯔꯛꯇꯨꯅ ꯂꯥꯎꯔꯛꯂꯝꯃꯤ, ꯍꯦ ꯀ꯭ꯌꯥꯔꯥ ꯍꯥꯏꯕꯤ ꯆꯤꯟꯊꯤꯕꯤ, ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯍꯥꯏꯕꯗꯨꯗꯤ ꯑꯩꯅ ꯎꯔꯦꯅꯦ꯫ ꯇꯥꯕꯤꯌꯨ ꯁꯥꯀꯥ ꯑꯊꯧꯕ, ꯅꯍꯥꯛꯅ ꯊꯤꯔꯤꯕ ꯈ꯭ꯋꯥꯏꯗꯒꯤ ꯁꯛꯍꯦꯟꯕꯤ ꯖꯨꯔꯤ ꯀꯣꯂꯣꯏꯅꯕꯤ ꯅꯃꯧ ꯑꯗꯨꯗꯤ ꯁꯦꯗꯣ ꯇꯨꯔꯦꯜꯒꯤ ꯏꯆꯦꯜꯗ ꯌꯥꯏꯕꯤ ꯊꯋꯥꯏ ꯊꯥꯒꯗꯧꯔꯦ ꯈꯪꯕꯤꯌꯨ꯫ ꯈꯨꯅꯨꯒꯤ ꯋꯥꯐꯝ ꯇꯥꯕꯗ ꯁꯥꯀꯥꯅ ꯂꯥꯎꯔꯝꯃꯤ, ꯖꯒꯣꯏ ꯂꯦꯞꯈꯣ, ꯈꯨꯗꯛꯇ ꯖꯒꯣꯏ ꯂꯦꯞꯈꯣ꯫ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯆꯞ ꯂꯦꯞꯂꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯂꯥꯟꯃꯤ ꯈꯔ ꯆꯠꯂꯒ ꯁꯦꯗꯣ ꯇꯨꯔꯦꯜꯗ ꯌꯦꯡꯂꯨꯕꯗ ꯅꯨꯃꯤꯠ ꯆꯨꯞꯄ ꯏꯁꯤꯡꯗ ꯂꯨꯞꯇꯨꯅ ꯂꯩꯔꯝꯕꯤ ꯖꯨꯔꯤꯕꯨ ꯈꯨꯟꯒꯠꯂꯒ ꯀꯣꯅꯨꯡꯗ ꯄꯨꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯋꯥꯔꯤꯗꯒꯤ ꯁꯥꯀꯥꯅ ꯁꯥꯎꯔꯗꯨꯅ ꯀ꯭ꯌꯥꯔꯥ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯃꯥꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯑꯋꯥꯕ ꯆꯩꯔꯥꯛ ꯑꯣꯏꯅ ꯃꯤꯌꯥꯝꯅ ꯅꯨꯡꯅ ꯊꯣꯝꯂꯒ ꯍꯥꯠꯍꯟꯈꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯥꯀꯥꯅ ꯃꯆꯥꯅꯨꯄꯥ ꯔꯥꯖꯀꯨꯃꯥꯔꯒ ꯖꯨꯔꯤꯒ ꯂꯣꯏꯅꯅ ꯆꯥꯎꯅ ꯂꯨꯍꯣꯡꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ ꯁꯨꯔꯖ ꯑꯊꯣꯛꯄꯝꯒꯤ ꯒ꯭ꯌꯥꯟ ꯂꯧꯁꯤꯡ ꯑꯣꯏꯕ ꯋꯥꯔꯤ ꯃꯆꯥꯁꯤꯡ꯫ ꯑꯍꯜ ꯑꯣꯏꯔꯕ ꯕ꯭ꯔꯥꯍꯃꯟ ꯑꯃꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯌꯥꯍꯧ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯏꯔꯨ ꯃꯥꯏꯊꯖꯔꯒ ꯐꯤꯁꯦꯡ ꯆꯠꯂꯗꯨꯅ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯉꯝꯖꯕ ꯍꯩ ꯂꯩ ꯙꯨꯞ ꯊꯥꯡꯃꯩ ꯊꯥꯟꯗꯨꯅ ꯁ꯭ꯔꯤ ꯀ꯭ꯔꯤꯁꯅꯒꯤ ꯃꯤꯡꯈꯩ ꯁꯣꯟꯖꯗꯨꯅ ꯄꯨꯖꯥ ꯇꯧꯖꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯑꯍꯜꯗꯨꯒꯤ ꯄꯨꯖꯥ ꯑꯗꯨꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯃꯍꯥꯛꯀꯤ ꯃꯁꯨ ꯅꯨꯄꯥ ꯆꯍꯤ 3 ꯉꯥꯏꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯅ ꯍꯦꯛ ꯍꯦꯛ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯖꯗꯨꯅ ꯃꯙꯧꯅ ꯇꯧꯔꯤꯕ ꯈꯨꯗꯤꯡ ꯌꯦꯡꯖꯔꯝꯃꯤ꯫ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯅ ꯃꯙꯧꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯇꯧꯔꯤꯕ ꯄꯨꯖꯥ ꯑꯗꯨ ꯃꯍꯥꯛ ꯌꯥꯝꯅ ꯇꯧꯅꯤꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯟꯖꯥꯗꯤ ꯁꯨꯛꯐꯪ ꯐꯪꯂꯝꯗꯦ꯫ ꯅꯣꯡꯃꯗꯤ ꯕ꯭ꯔꯥꯍꯃꯟ ꯑꯍꯜꯗꯨꯅ ꯌꯥꯍꯧꯔꯛꯄꯗ ꯈꯔ ꯊꯦꯡꯈꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯃꯁꯨ ꯅꯨꯄꯥ ꯑꯄꯤꯛꯄꯗꯨꯅ ꯃꯉꯣꯟꯗꯒꯤ ꯍꯥꯟꯅ ꯍꯧꯒꯠꯇꯨꯅ ꯄꯨꯖꯥ ꯇꯧꯗꯨꯅ ꯂꯩꯕ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯗꯨ ꯎꯔꯨꯕꯗ ꯕ꯭ꯔꯥꯍꯃꯟꯗꯨ ꯉꯛꯄꯅ ꯈꯝ ꯊꯦꯡꯂꯝꯃꯤ ꯑꯃꯁꯨꯡ ꯂꯣꯟꯅ ꯃꯁꯨꯒꯤ ꯄꯨꯖꯥꯗꯨ ꯌꯦꯡꯂꯝꯃꯤ꯫ ꯑꯄꯤꯛꯄ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯃꯙꯧꯅ ꯀꯠꯄꯒꯨꯝ ꯙꯨꯛ ꯄꯔꯦꯡ ꯄꯔꯦꯡ ꯄꯣꯠꯂꯝ ꯈꯨꯗꯤꯡꯃꯛ ꯑꯃꯠꯇ ꯆꯤꯊꯗꯅ ꯀꯠꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯃꯈꯨꯠ ꯑꯅꯤ ꯂꯣꯟꯅꯔꯗꯨꯅ ꯈꯨꯔꯨꯝꯂꯒ ꯍꯥꯏꯔꯝꯃꯤ, ꯍꯦ ꯏꯁꯣꯔ ꯏꯕꯨꯡꯉꯣ, ꯅꯍꯥꯛꯅ ꯑꯩꯒꯤ ꯗꯧꯗꯧ ꯑꯃꯗꯤ ꯕꯣꯕꯣꯛꯄꯨ ꯌꯦꯡꯁꯤꯟꯕꯤꯕꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ꯫ ꯃꯈꯣꯏ ꯂꯩꯇ꯭ꯔꯕꯗꯤ ꯑꯩꯒꯤ ꯑꯆꯥꯄꯣꯠ ꯀꯅꯥꯅ ꯂꯩꯕꯤꯒꯅꯤ? ꯑꯅꯤꯁꯨꯕꯗ, ꯅꯍꯥꯛꯅ ꯑꯩꯒꯤ ꯄꯥꯕꯨꯡ ꯑꯃꯗꯤ ꯏꯃꯥꯕꯨꯁꯨ ꯌꯦꯡꯁꯤꯟꯕꯤꯕꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ꯫ ꯃꯔꯝꯗꯤ ꯃꯈꯣꯏ ꯑꯅꯤ ꯂꯩꯇ꯭ꯔꯕꯗꯤ ꯑꯩꯕꯨ ꯀꯅꯥꯅ ꯌꯦꯡꯁꯤꯟꯕꯤꯒꯅꯤ? ꯑꯍꯨꯝꯁꯨꯕꯗ, ꯅꯍꯥꯛꯅ ꯑꯩꯈꯣꯏꯒꯤ
hui kutumasabusu yengsinbibagidamak thagatchari maramdi mahak leitrabadi aikhoigi yum kanana sangbigani mari subada aigi marup mapangsingbu yengsinbibagidamak thagatchari makhoi leibana aina sanaba phanglibani aroibada ishor nahaksu nasana nasabu cheksinjau karigumba nahakna phattanungda thokrabadi aikhoibu kanana yengsinbigani isam samba masugi wahi kharadu tabada lona yenglamba ahal oiraba brahman madhau adugi mamittagi mapi lepa leitana sintharaklamme amadi sensinduna masubu kolaga makhazaida supiramme amasung kaplamme Anisuba Wari Nupa amana mahaki nupigi sirol wahi kayada thajaraduna hek apokpi mama adubu all as homda thamjinbiramme ahal oirabi nupidu thamoi kairamme maramdi mahaki masu nupa adubu khwaidagi nungsijaba nupine ahal aduna masa nupada hairamme imagi ibungo nakhoina ahal oirabi pangal solabi aibu all as homda thamlibase ai karisu khande maramdi ai gumbi kaya mafam asida lairido adubu aina thamoida kaplibadi aina aigi sunupa pamba phangdabase ai yamna wa mamagi wafam taraga nupa aduna tha khudingi apikpa masa nupa adubu puduna all as home aduda masuma ben unahalamme amasung mamagi apamba potchai pumna maksu pibiramme asumna tha kharaki matungda ahal oirabi nupi aduna masanupabu all as homda laknana ba pau tharaklamme masanupa aduna hairaklamme ima kari apamba leibage aibu kaubagi marab ibungo all as home ki phamung ase mompak phidak yaudabana tumba nungaite thongnaugi mingsel asisu kaibana maram oiraga ahingi matamda nungsitna yaibada awaba ohelle sariba mathel asisu nongmata haute araiba khara asina hanjin chaba maramna imana thongnau mingsel yaudi haibado ai hapnanaba tawrage imagi phamung mompak yaudi haibudusu ahanba mompak ama puraklage sanaba haute haibudusu makhoigi founder da wari saduna manage tawnanaba haidamlage aina angamba matingsu panglagani do masanupana adumna hairabasu ahal oirabi mamadu laikhada yenglaga tumin laiki masanupana hairamme imagi awatpa pumnamak hotnarage kari awatpa lairibage ahal oirabi mama aduna hairaklamme ibungo imadi kuine hinglaroi haiba ai khangi mafam asidadi awatpagi awatpa ngaktani do pumnamak imadi hainakre adubu hayengwai matam amada nahakna aigum ahal oiraklaba matamda hom asida leibada wagani haiduna mangsawnana khanganbane mamagi aroiba wahi aduda masanupagi thamoida masagi asoiba khanglaklamme mamabu konduna hikna kaplamme ima ai lankhre aibu amukta ngakpiyu aisibu mira sara ai lankhre haina haijaramme ahum suba wari achauba government gi hospital amada ahal oiraba nupa amabu mahaki masa mamau mayamna yau tawduna emergency oina pukhalaklamme ahal do khara serious oiba maramna intensive care unit haibadi ICU da thamlamme nurse aduna khalle ahal oiraba nupa asi masa masu yamna khulingba ina kaira khunba imung soidana oigani khalle adubu mathangi numitagidi masa masu amata lakhidre numit kayani sure makoina amuk hanna ahal dubu unaba lakhidre adubu yamna ngaklibadi ahal duna tumliba phamungi nakalda leiriba thongnau adudagi khunu amakhak pashilaktuna tumliba ahal dugi phajub kantha mathakta tonglaga hek laiba uramme nurse aduna masi urubada yamna angakpa oiramme adubu khunu asidi ahal duna haugalakpa ngaiduna adumak senaba toklamde mamai thangda nurse aduna hospital gi authority da paw asi tamlamme hospital authority panariba officer aduna khanglamme
ꯃꯗꯨꯗꯤ ꯐꯃꯨꯡꯗ ꯅꯥꯗꯨꯅ ꯂꯩꯔꯤꯕ ꯑꯍꯜ ꯑꯁꯤ ꯃꯤꯅꯨꯡꯁꯤ ꯌꯥꯝꯅ ꯂꯩꯕ ꯃꯔꯜ ꯃꯊꯨꯝ ꯂꯩꯕ ꯃꯤꯅꯤ꯫ ꯑꯍꯜ ꯑꯁꯤꯅ ꯎꯆꯦꯛ ꯀꯌꯥꯕꯨꯁꯨ ꯂꯨꯅ ꯇꯧꯕꯤꯗꯨꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯃꯆꯤꯟꯖꯥꯛ ꯄꯤꯖꯕꯅ ꯃꯍꯥꯛꯀꯤ ꯍꯩꯅꯕꯤꯅꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯍꯣꯁꯄꯤꯇꯥꯜ ꯑꯣꯊꯣꯔꯤꯇꯤ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯑꯍꯜ ꯑꯁꯤꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯎꯆꯦꯛ ꯃꯆꯤꯟꯖꯥꯛ ꯊꯥꯕꯤꯔꯝꯃꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯗꯒꯤ ꯈꯪꯉꯤ ꯇꯥꯏꯕꯪ ꯃꯤ ꯍꯥꯏꯕꯁꯤꯗꯤ ꯑꯌꯥꯝꯕꯅ ꯃꯍꯥꯛꯄꯨ ꯁꯦꯝꯕꯤꯔꯛꯄ ꯑꯍꯜ ꯂꯃꯟꯕꯨ ꯂꯟ ꯊꯨꯝꯒꯤ ꯃꯌꯥꯏꯅ ꯀꯥꯎꯊꯣꯛꯄ ꯉꯝꯂꯕꯁꯨ ꯑꯄꯤꯛꯄ ꯈꯨꯅꯨ ꯑꯗꯨꯅꯗꯤ ꯑꯍꯜꯗꯨꯒꯤ ꯃꯄꯥꯎ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯍꯪꯕ ꯂꯥꯛꯆꯈꯤ꯫ ꯋꯥꯔꯤꯁꯤ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ, ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯨ, ꯑꯃꯗꯤ ꯆꯦꯅꯦꯜ ꯑꯁꯤꯗ ꯅꯧꯅ ꯆꯪꯕꯤꯔꯛꯄ ꯑꯣꯏꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫